Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau Manipurda changlakhiba Assamese macha ama thadokmal oina lupa lakh 10 gi senfam pinaba demand tawraklei Manipurda thokliba lan asigi manungda Assamdagi mamanaba singa Manipurda chatkibadagi mioi ama masak khangdaba mioi kharana phajinduna thambaga loinana mioi adugi thadokmal oina lupa lakh 10 pinaba imung manungi mioi singna demand tawraklei haidi India Today Enigi report matung inadi Manipurda changkhibadagi sakhangdaba singna phajinduna thamli hariba mioi adugi maming Raja Talem Kungamapan Assamgi Barpeta dagini hari Raja Talem mahagi leikaida leiminaba Aidul Ali Rubul Ali amadi Nagaon-dagi Junet Atliga loinana Manipurda chaminakhibani hari adubu mahaka chaminakhiba mamanabasing adudi mamang tha November amada masa masagi mayumda halakhi Adubu Raja Talefti yaurakhide masigi matungda November 3da Raja Talefna mahaki apokpi mamada phone tawrokna mahakpu kanbiu haina phongdoklamki madugi matungda masak khangdabasing aduna Raja Talepu on naibagi video tharakpaga loinana lupa lakh 10 gi senfam thadokmal oina pinaba demand tawrokhi hairi thaudo aduga mari lenana Raja Talefki apokpi mamana Assamgi Barpeta da laiba amadi Guwahati Police Station da wakat khrabasu police na ngasi fawba action amata lawkhat pidana lairi haina su mamana phongdorakhi hairi Churchanpur mioi ani khulai kaya galoina na fare Churchanpur Police amadi Assam Rifles ki combined team na ngarang Churchanpur district ki lamjang village chathi bahum gi thabak chathabada mioi ani khulai ka kona na fare haina police ki pauna hari faraba mioi ani adudi Jangniu Haukif kuntra humdoi Haukif amadi Lenin Haukif niponi thoi kawi makoi ani dagi magazine kona na 9mm carbine machine gun ama magazine ga kona na pistol ama ka pe yarba nongmai maru chama kunimpan 4-wheeler gari ama mobile handset ani recover tawre ha Faraba mioi ani asi makoidagi phangbaga khulaising aduga loinana Churchanpur Police ta khusinakre hari Bangladesh ta based over terrorist group ama Oriba Asarula Bangla team na India gi chicken neck asi kakthatuna India mache ta na thugaini haina lauthokiba adugi saruk ama oina loop asigi cadre nipan West Bengal Police na phapangam kre Criminal gi thawong sing da haktheng na chena badagi Dhaka gi jail da matam sang lerem badagi Bangladesh ta MD Yunus ki interim government lakraba matung jail da gi thadokraba terrorist group asigi chief Justice Mudin Rehman Nina China gi matenga loinana kilometer kulong gi apakpa oiba Siliguri corridor haina khangnaba chicken neck asi kakthatuna India amasung North East yauna West Bengal asi tokhai tahangani haina lauthokhiba aduga ikan kanadana terrorist group asina chicken neck ki area asida akanba attack chathana tharang tawre haiba akhanaba paw phongbadagi West Bengal police na chathakhiba Red aduda makhoi nipan adu fagatkhibani terrorist group asegi mioi nipan adu fagalaba matung wahang paung chathabada India gi chicken neck haina khangnariba West Bengal gi Siliguri corridor da attack chathaduna awang post station ga barki mayol lamga samna handanaba tharang tarong khibani haiba khangbangam kre Bangladesh tagi terrorist group asina Siliguri corridor da attack chatharaga India gi awang post station da mara chetaba phibam ama thamba pamlamki fagalaba terrorist sing asigi West Bengal police na pen drive madi mari lena bache chang kaya fagat pangam kre ADC Super Team Sarkar gi patung ina fagalaba terrorist nipan asi West Bengal, Kerala amasung Assam Police ki apunba operation amada fagat pangam khibani makhoibu bachil hangba matamda awang nungpoki state target asi India gi mayo lamdagi thadatnaba makhoina khuzul tharang tawi haiba khangmangam kre terrorist group asi gi marakta yawa West Bengal Police ki mall amana paw pirakpadagi operation chathaba matamda chingnaba mioi ani Avas Ali amasung Minarul Saik kauba ani dagi pen drive ama jihadi gi literature ama di fake identity card kaya fagat pangamki hariba mioi ani asi lanjaba tharakpo oiramba yai haina chingnabadagi makhata na makhoi ga loinaba mioi sing leramba yai haina thajaba Murshidabad amadi Alipurdur district ta thiba magi thabak chathaki maduda terrorist kangbu asina eastern amasung awang nungpo state sing na maru oina hindu gi luchingba kaya hatokla galamdam asida tangdu laita daba fibam lehanaba hotnai haiba khangbangamki ADG sarkar gi matung ina Murshidabad asi Ansar al-Islam gumba Bangladesh ki aina yadabalu kaya chathok chasin tawfam oina sijinaram lei hai Northeast asi hojikti India gi development gi part ama oire Northeast asi Bangladesh ki chitangko part faraga global market ki samnafam yamna maroiba mafam ama oibada natana economic development ki gateway amasu oiragani Loinana laiba asigi Northeast state sing da drug kamari leinaba activities sing asi maru fangna muthanaba honaragani haina su Tripura gi konung Agartala da pangthokhiba NSC gi 72 soba plenary session da wangangla duna Union Home Minister Amit Shah na phongdokre mangna makhata na haikhibada awangnong pok state sing chief minister singna drug yauna aina yadaba polam sing pusilakpa singi mayokta kan makhong thang lokhatnaba khangan kre Bharat Sarkar gi maikaidagi sulenga asida drug ki oiba wathok mayok nariba si laksinaba kan honari masida awangnong poki state sing maru oina chief minister amasung state ki miyamna hena thawai yauna drug muthatnabagi thabak sing paikhat patangai fade Bharat Sarkar gi oina drug free India oihannaba leibak sinba thungnan nisam
Nasa Mukta Bharat haiba campaign ama chathari asiguma campaign asida awang nongpok state singsu saruk ama oiduna drug free region ama oina Bharat Sarkar gi mission asigi saruk ama oisi makhada na home minister gi maikai tigi awang nongpok state singi anauba criminal law ahum Bharatiya Naya Sanhitya Bharatiya Nagrik Suraksha Sanhitya amadi Bharatiya Saksiya Adiniyam hariba law sing asi mapung fana chana hanaba thabak paikasi haiba wafam su phongdoki Amit Shah gi maikai tigi mathang chahi 2025 ki February mahakna chair lauduna chief minister singi mifam ama pangthoktuna anauba criminal law ahum kaya yamna khumang chawsinna paikalabagi haiba adu khanagani mangna makha tarduna center da Narendra Modi na luchingma sarkar na heklakpadagi awang nongpok state singda santi amasung mara chetpa fibam hanjil hannaba miengda accord kun khuyek pinakhrei masigi makhada tongan ba khulai paiba militant group singi cadre 10,574 surrender tawakre awang nongpok state singda aina yadaba thabak sing chathaba thingnaba amadi shanti hanjil hannaba state police army Assam rifles amadi atopa center of police force sing sizinaraga tongan ba maikai degi khongthang kaya laukhatle matam kuiraba interstate border gi chainaba leramba sing ayama santi oina yasinaba ngamkhre haiki mifam asida donor minister Jyotirajitya Sindhya amadi mahaki deputy Sukan Mazumdar su wangang ki awang nongpok state ki chief minister sing Assam chief minister Hemanta Biswa Sharma Arunachal Pradesh ki Prema Khandu Manipur ki N Biren Singh Mizoram ki Laldo Homa Nagaland ki Nephew Rio Sikkim ki Prem Singh Tamang Tripura ki Manik Shah amadi state sing asigi governor sing su NEC ki mifam asida saruk yaki